ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯀꯣ ꯍꯥꯏꯗꯤ OBC ꯁꯥꯔꯇꯤꯐꯤꯀꯦꯠꯀꯨꯝꯕ ꯁꯤꯗꯨꯜ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯔꯝꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨ ꯏꯟꯀꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯔꯁꯨ ꯌꯥꯔꯦ ꯗꯣꯃꯦꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯔꯁꯨ ꯌꯥꯔꯦ ꯄꯔꯃꯤꯅꯦꯟ ꯔꯤꯁꯤꯗꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯚꯦꯔꯤꯑꯦꯕꯜ ꯑꯣꯐ ꯂꯦꯟ ꯑꯣꯅꯔꯁꯤꯞ ꯑꯣꯐ ꯂꯦꯟꯅꯆꯤꯡꯕ ꯂꯣꯏꯅ ꯁꯥꯕ ꯌꯥꯔꯦ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇꯀꯣ ꯁꯤ ꯃꯥꯒꯤ ꯃꯦꯟ ꯋꯦꯕꯁꯥꯏꯠꯅꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ www.eservicemanipur.gov.in ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯁꯥꯗꯣꯔꯤꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯁꯥꯕꯁꯤ ꯃꯌꯥꯝ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯅ ꯁꯥꯖꯔꯛꯀꯦ ꯑꯍꯥꯟꯕ ꯄꯥꯔꯠꯇꯅ ꯃꯇꯧ ꯀꯔꯝꯃꯥꯏꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯕ ꯀꯣ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯁꯦ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯦ ꯁꯤꯁꯦ ꯈꯤꯇꯪ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯦꯕꯀꯣ ꯑꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯧ ꯀꯔꯝꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯥꯖꯔꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯃꯇꯧ ꯀꯔꯝꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯅꯤ ꯊꯣꯛꯅ ꯁꯥꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯡꯛꯀꯤ ꯁꯤ ꯋꯦꯕꯁꯥꯏꯠꯀꯤ ꯂꯤꯡꯛꯁꯦ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯗꯥꯏꯔꯦꯛ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯆꯪꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦ www.eservicemanipur.gov.in ꯃꯥꯒꯤ ꯁꯤꯁꯦ ꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯤꯡꯛꯅꯤꯀꯣ ꯁꯤꯗ ꯆꯪꯕꯤꯔꯅꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯆꯪꯂꯨꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯐꯣꯝꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯥꯕꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯁꯥꯕ ꯌꯥꯏ ꯑꯃꯅ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯅ ꯑꯣꯐꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯣꯐꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯀꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯝ ꯄꯤꯌꯦꯕꯀꯣ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗ ꯐꯣꯝꯗꯣ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯐꯤꯜ ꯑꯞ ꯇꯧꯔꯅꯤ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯊꯥꯖꯤꯟꯒꯗꯕ ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯨꯝ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯈꯥꯗ ꯂꯣꯒꯏꯟ ꯊꯥꯏꯁꯦ ꯂꯣꯒꯏꯟ ꯊꯥꯕ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯇꯨ ꯂꯣꯒꯏꯟ ꯋꯤꯠ ꯄ꯭ꯔꯃꯟ ꯊꯥꯏꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯂꯣꯒꯏꯟꯒꯤ ꯑꯣꯞꯁꯟꯁꯤꯗ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯗꯇ 3 ꯗꯣꯠ ꯂꯩꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯃꯥꯒꯤ ꯑꯣꯞꯁꯟ ꯈꯔ ꯄꯤꯔꯛꯑꯦ ꯍꯣꯝ ꯂꯩꯔꯦ ꯗꯥꯎꯟꯂꯣꯗ ꯂꯩꯔꯦ ꯑꯟꯂꯣꯛ ꯌꯣꯔ ꯑꯦꯀꯥꯎꯟ ꯔꯦꯖꯤꯁꯇꯔ ꯁꯥꯏꯟ ꯏꯟ ꯍꯥꯏꯕ ꯑꯣꯞꯁꯟ ꯈꯔ ꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯥꯝꯃꯤꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯏꯟ ꯏꯟ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯔꯦꯖꯤꯁꯇꯔ ꯍꯥꯟꯅ ꯇꯧꯔꯁꯤ ꯔꯦꯖꯤꯁꯇꯔꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯔꯦꯖꯤꯁꯇꯔ ꯃꯄꯥꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯥꯏ ꯔꯤꯐ꯭ꯔꯦꯁ ꯇꯧꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯇꯤꯖꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯦ ꯃꯌꯥꯝ ꯃꯣꯏ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯄꯤꯌꯦ ꯅꯪ ꯑꯄꯥꯝꯕ ꯑꯃꯗ ꯍꯦꯛꯇ ꯇꯧꯕꯁꯨ ꯌꯥꯏ ꯑꯍꯥꯟꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯌꯨꯖꯤꯡ ꯑꯙꯥꯔ ꯅꯝꯕꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯌꯨꯖꯤꯡ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯨꯁ ꯇꯧꯔꯒ ꯇꯧꯕ ꯑꯃ ꯑꯍꯨꯝꯁꯨꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯋꯤꯗꯥꯎꯠ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯌꯥꯎꯗꯕꯤꯗ ꯇꯧꯕ ꯑꯃꯒ ꯑꯍꯨꯝ ꯁꯨꯑꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤꯁꯦ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯀꯃꯥꯏꯅ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯣꯁꯦꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯄꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔꯗ ꯂꯤꯡꯛ ꯇꯧꯈꯤꯕ ꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯅꯝꯕꯔꯗꯣ ꯑꯗꯨꯗ OTP ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯗꯨꯗ ꯐꯤꯜ ꯑꯞ ꯇꯧꯗꯧꯕ ꯑꯗꯨ ꯐꯤꯜ ꯑꯞ ꯇꯧꯔꯒꯅ ꯃꯥꯏ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯑꯥꯏ ꯑꯦꯒ꯭ꯔꯤꯗ ꯊꯝꯃꯣ ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯀꯦꯞꯆꯥꯁꯦ ꯃꯦꯜꯂꯣ ꯑꯗꯨꯒ ꯚꯦꯔꯤꯐꯥꯏꯠ ꯊ꯭ꯔꯨ KYC ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯃꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜꯁꯦ ꯑꯩꯈꯣꯏꯅ ꯑꯙꯥꯔ ꯀꯥꯔꯗ ꯇꯥꯟꯊꯣꯛꯄꯗ ꯍꯥꯞꯈꯤꯕ ꯂꯤꯡꯛ ꯇꯧꯈꯤꯕ ꯅꯝꯕꯔꯗꯣ ꯑꯣꯏꯒꯗꯕ ꯑꯇꯣꯞꯄꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯍꯥꯞꯈꯤꯕ ꯅꯝꯕꯔꯗꯨ ꯍꯥꯞꯄꯤꯒꯗꯕ ꯏꯃꯦꯜ ꯂꯩꯔꯗꯤ ꯏꯃꯦꯜ ꯃꯄꯥꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨ OTP ꯃꯦꯁꯦꯖ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯝꯕꯔꯁꯦ ꯍꯥꯞꯄꯅꯤ ꯁꯤꯗꯀꯣ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯃꯣꯕꯥꯏꯜꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯦꯞꯆꯥꯁꯦ ꯍꯥꯞꯄꯣ ꯚꯦꯔꯤꯐꯥꯏ ꯇꯧꯔ ꯑꯗꯨꯒ ꯃꯥꯏ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔꯗ ꯑꯗꯨꯒ ꯃꯥꯏ ꯁꯤꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯍꯥꯞꯄꯣ ꯍꯥꯏꯅ ꯃꯊꯨꯜꯂꯅꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗꯇꯣ ꯍꯥꯞꯄꯅꯤ ꯑꯗꯨꯀꯥꯟꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯧꯕ ꯁꯤꯅ ꯑꯙꯥꯔ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤꯀꯣ ꯑꯗꯨꯒ ꯑꯃꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯋꯤꯗꯥꯎꯠ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯩꯁꯨꯝ ꯌꯥꯎꯗꯕꯤꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕꯗ ꯅꯝꯃꯅꯤ ꯅꯝꯃꯀꯥꯟꯗ ꯃꯥꯒꯤ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯁꯤꯗ ꯗꯥꯏꯔꯦꯛꯀꯣ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯃꯥꯒꯤ ꯁꯤꯗ ꯊꯣꯛꯂꯛꯑꯦ ꯐꯣꯝ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯇꯤꯖꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯣꯝ ꯊꯣꯛꯂꯛꯑꯦ ꯑꯍꯥꯟꯕꯗ ꯃꯣꯏꯒꯤ ꯒꯤꯕꯟ ꯅꯦꯝ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯅꯦꯝ ꯍꯥꯞꯄꯤꯔꯣ ꯃꯌꯥꯝ ꯁꯤꯗꯀꯣ ꯑꯗꯨꯀꯥꯟꯗ ꯄꯥꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯅꯦ ꯑꯩꯈꯣꯏ ꯐꯨꯜ ꯅꯦꯝ ꯍꯥꯞꯄꯣ ꯑꯗꯨꯒ ꯌꯨꯖꯔ ꯅꯦꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯂꯣꯒ ꯏꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯗꯤ ꯁꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯃꯤꯗꯜ ꯅꯦꯝ ꯅꯠꯇ꯭ꯔꯒ ꯐꯥꯔꯁ ꯅꯦꯝ ꯅꯠꯇ꯭ꯔꯒ ꯂꯥꯁ ꯅꯦꯝ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯈꯪꯅꯕꯀꯣ ꯀꯥꯎꯔꯣꯏꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯣꯔꯦꯟ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯃꯤꯡ ꯍꯥꯞꯄ ꯌꯥꯏ ꯀꯣ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯁꯤꯗ
हाइदी मिडल नेम नत्रगना फर्स्ट नेम लास्ट नेम हापियो यूजर नेम से मैम को हाइदी मरक ब्लैंक थमदबीदा अमखतंग हापियो को अदुगा पासवर्ड से कमायने साने है मतमने मैम पासवर्ड से 8 डिजिट कैरेक्टर ओइगदमने को अमना अपर केस अमा लोअर केस अमा नंबर अमा अदुगा नन अल्फा न्यूमेरिक कैरेक्टर अंगा हाइदी एलिस मैम 1 कैपिटल लेटर में योहरगदबा अतोपना स्मॉल लेटर ओइगदबा अदुगा डिजिट अमा अदुगा मागी हाइगी सिंबल अमा हेता लाइक इंट्रोगेशन मार्क कुंबा तो एड को अदुगुंबा एड रेड को अदुगुंबा हाइदी सिंबल अमा हेता हापकदब अदुगा 8 डिजिट कैरेक्टर सारकांदा कोई पासवर्ड सागदब अदुना तर्ज पासवर्ड साबि यारोय को अदुला मतुंग नखोइन सि सागिबा पासवर्ड तो कंफर्म पासवर्ड हापिरो अदु अखोइगी डेट ऑफ बर्थ सिदा हापिरो अदुगा अखोइगी मोबाइल नंबर नत्र ईमेल हाय ऑप्शन अनि ने अमा हेता हापसे अनि मा हापगसु याय अदुगा हौजिक सिजनबदि हापकदब मोबाइल नंबर गा ईमेल गसे को हाइदी मनंग मोबाइल नंबर अमा खतंग हापकेसु याय ईमेल हापत्रगसु ईमेल हापगा मोबाइल नंबर हापत्रगसु याय नत मरमदि मोय कंफर्मेशन मैसेज वेरिफिकेशन मैसेज मा लाकने बदु खोइन एक्टिवेट तगदबने बको अदुना अमा हापिरो हजिक सिजनब अदु कॉन्टैक्ट एड्रेस अखोय कॉन्टैक्ट एड्रेस हापिरो अखोय खांगगदि खांगद्रगदि सुमनगी खोगी स्टेट हापो सिटी हापो लोकेलिटी हापो पिन कोड हापो सिगतंग हापिरो अदुगा आइडेंटिटी इन्फॉर्मेशन जे खोइना हापनिंगद्रगदि सो हापत्रसु कसु काइदिको हापियुरनो अदु मतुंग नमा सिक्योरिटी क्वेश्चन जे जुम हापसिरो इन दिस एडिशनल इन्फॉर्मेशन अखोय सिसु सुम तरो अखोय अपामा What was the name of your elementary primary school? अखोय क्वाइदगी नुंगाइजदुबा अमा खालो क्वेश्चन अमा को असम मसि सिक्योरिटी ने हायंग पासवर्ड मांगजु खोलाजु सिननबगी मोय खोय याम ताउदिन फेसबुक तसु कइ जुजि कांदे नना सिदस कनो ताउरो हापे अमा अदु काना खोयगी प्राइमरी स्कूल ममिंग हापो अदुगा खोयना प्राइमरी स्कूल द माय पर्सनल मैसेज मा पिरो नुंगाइ रे इबु हायजु गुड बैड पायरजु मा हापसिलो अदु लोर मतुंग माइसि कैप्चा जे हापनी दुगा टिक मा खोलनी दुगा साइन अप तगदबा अदा फिल अप तौगे अदुगा मोलके को अदुना इजि फिल अप तराई गिमिंग हापे डेट ऑफ बर्थ हापे आइगी ईमेल हापे आइदि फोन नंबर हापत्रे अदुगा आइगी सिगी एड्रेस सु आइगी स्ट्रीट कनो हापे हापसे लेखरा पिन कोड हापे स्टेट हापे पान का कैसी इन्फॉर्मेशन बो हापसद्रे अदुला मतन सिक्योरिटी आंसर पिरे अदुला मतन कैप्चा हापे अदुगा जिक साइन अप तौरसि दुगा पासवर्ड सेव तौ हायरेको हाइदि सिम सेव तौसलो सेव तौरसि अखोय अपामने अथंगी अदुम सेव तौनिगदि सेव तौसनबिरो अदुगा मोइना हाइसिदा टू कंप्लीट रजिस्ट्रेशन प्रोसेस काइंडली वेरीफाई बाय ईमेल मोबाइल 26 मे हाइदि आई सी ईमेल सिदा मोइना वेरिफिकेशन कोड थाखरेबको अदु वेरीफाई तौबिरोसनेबा अदुगा जी आई ईमेल दे येंगसी लाक्प्रा लाक्तब्रो दे येंगसी अदुगा सिदा लेरे मैम आइगे जी ईमेल दा मेसेज लाए तो Dear customer, to verify your email for user cock, I cock happiness. Okay, say I username ne. Si login to bukan sisi na duni password te kau nak hak yo password to oidu buka. Si username sih password ka taruh kana login to buya ne. Aduh kamu sisi activate tau nabi damak to kau. Click here thari sya. Sida my link sida sang video. Aduh kana click here sida activate tau apa. Click here sida isang Aduh click here isang kana your email has been verified successfully. Harris. Verify tau kre aduga next step ta kai daune habado hajarake next step ta मैम कोसी verify tau buloi kre bako aduga for example direct adum haidi kano tau drasu yare bako register tau budi loire adukanda step ama khtanga hajaramge login kamai taune habigi ko aduga si register tau lor matung na मैम khone login se kamai taune hamatamda se sangani adukanda magi sign in hairi bise sign in se sangani login tau metang harange sign in sesangani ko adu kana nangi sida username nata aadhaar card number taron aadhaar card number dum hapa share aadhaar card number da hapning draga sunang username haji hakib hapo password ang nasagi ra hapo remember me the tik to biro nangi kano da tau taraga di si captcha je hapiro adu kanda login tau yarne me haji ulakke agi login tau yar bana ko ai haji mail loina email mail captcha hape aduga login tawrage login dana me du matam na moi tholai se ai password save tawra ni tawnu haira remember tawbire password save tawrage adu mathang da to ai gi ming thole ai gi email thole ai gi address na singba thole ad si se loina thole silor matung da mayam
ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯕ ꯌꯥꯔꯅꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯐꯣꯝ ꯑꯃꯈꯛ ꯃꯦꯜꯂꯒ ꯍꯥꯏꯗꯤ ꯂꯣꯒ ꯏꯟ ꯇꯧꯔꯅꯤꯗꯅ ꯑꯃꯨꯛ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯧꯕ ꯑꯃꯒ ꯋꯥꯠꯂꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯗꯥꯏꯔꯦꯛ ꯐꯣꯝ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯀꯨꯏꯔꯔꯣꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤꯀꯣ ꯁꯤ ꯚꯤꯗꯤꯑꯣꯗ ꯄꯨꯂꯞ ꯍꯥꯞꯄꯗꯤ ꯁꯥꯡꯉꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ ꯐꯣꯔ ꯅꯥꯎ ꯕꯥꯏ